Meitei Thadou Lan Manungda Ahanbo and Impalda Unakre, Kokomi, Amuko, Fox, Arambai Tengol Kampuna, Meitei Sengi Mahut Silaga, Wari Sanari Hairi, Manipura Houkhre Kumza 2023 May 3 the Hauraga Hojuk Pau Patangu Leta, the Piba Mama Lading Seragasida, Ministry of Home Affairs Sinduna Ahanba, Oina Thadou Furuki Mioita, Tarun Sabate Mamaga, Kokomi, Amuko, Fox, Samsung Arambai Tengol Gilusin Basinga, Infalgi Classic Hotel, the Puna Paminadana, Ing Tapaporok Nabagi Wari Sanakre, Infalgi North Eosida Leba, Classic Hotel, the Nasayo Puntramatoi Tabadagi Wari Sanaba Houkhre, Wari Sanabadu the Thadou in P Manipur Yaona Civil Society Mayangi, Mioi Marpurona Sarugyake, Thadou in Pigi Mioi Taratarukna Saba Mihut Kambo Adu, Look Asiki President, M. James Vice President M. K. Lal Amasung, Advisor Michael Lamzatang Lusing Lake, Mi Pamadu the Karikari Wapong Kana Kibagi Amade Kari Hiram Singda Yanaba Pora Kibagi Habana Singba, Akupo Wapamata, Housing Makio and a Pong Directory Hairi, Asigi Simatata, Mi Pampang Tokle Bohol Manungda Pau Missing Sangboy Kudung Saba Lake de Madunamaram Oiraga, the Kudaki Oiva E. Pausing Lobongam Nadre, Mi Pamasigamari Lenana Thadou and Pina Thadropa Serol Amanahai, Thadou sing a si Kuki gets at Nalonsat Amade, Fijer Saksada, Karamakai Manabalay, Haidona Kuki, Oina Ubiba Kamarum Yauri, Adubu Thadou Haiba City Tokhaiba Yellow Purup Amani, Masigisu, Matata Kuki Haba Wahai City Purup Kiming, Amasunate, Masidi political ideology ne, my whole old Hauna Manipura Kuki Haba Purup Amatalite, Kuki Haba Wahai Asimak Mitoki Ming, Masana Masabu Kuki, Hana Longzariba Sing Asi, Houkhre Decade Karada, Manipura Sang Select illegal immigrants in Ayambani, Matangi Matungina Sarski politics, somebody lining a Kutang the Thadou Singbo Kuki or in Uhana Bakana Honorakle, Masida Thadou Kaktanatana Yellow way the Kundaminar Globa, Meitei Amade, Meitei, Bangal Sing the Susohale, Renana Manipuri upon Bagi Saktamda, Sing Narakle, I coin a Mapagi Saktam Kakta the Purup Amagimasamo, Lepkadabanate, Kuki Haba City Purup Amaginate, Masida Thadou Puruki Mirkianasu, Masana Sukangana Kuki Wakalon Asibusu, Yokatpa Yaroi, Masina Masaki Purupta Sound, Kaheli Hainasu, Serosina Makatare, Haujasi Manipuri Yamna Aruba Tanka Amani, Masida Equipuna Asumbagi Damapuna, Lepinaba Matauta Hainasu, Serosina Makatarakle, Panbayabadi Ministry of Home Affairs na Tanka Kiara Topna, Kuki Amasung Meitei, Civil Society Organization Singilusing Basing, Delhi the Kauduna, Unakiba Laikre, Hanbada Tuan Organization Singilusing Basinga Unaki, Kuki Kambugasu, Tokhaina Unaki, Ayatanga Meitei Kambu, Mohot Silibus Civil Society Organization Sing Pula Pulaga, India Government Ministry of Home Affairs Kimihut Kambuga, Delhi the Unaki, Madugi Matung Tarapada Impal the Kambu Ani Unaribasini. MLA Sam Kumargi Yumgi Sepal Eviction the Houkhre, Manipur Tongan from the Lam Kopsilaga Mayumakayamadi Tongan the Makalgi infrastructure Sagat Passing Loktopa Leptre, Andro Assembly Constituency MLA Tonozam Sam Kumargi Ngari and the Labor Yumgi, Zepal, State Land Shokma Sajili Haidon Infal, Eski Deputy Commissioner Order Amana, Nasi Sidokre, Manipur Police Amasung District Authority Kanguna, Satakiba Eviction Duda, Kanamtana Airaban Piki de Hairi, Masida Sunatana Kwaramban Kaitelgi Pona Bazargi Nakal Animaki Lambi Footpath Sajilamba Singsu, Sidokwa Houkhre, Infal West District Magistrate na, Matam Karagi Mamanda Order Matokuna, Footpath Makadana Karisu Taudraga, Matakta Yum Sajinba, Berenda, Taptabana Singba Tauriba Singadolok Tokadaban Haina Kangat K, Masing Yamlaba Dukan Mapusina, DMG Order Adu Iladuna Masamasana Sidok Saba, Mayam Amasu Yauke, Masana Loktu Haba Yadaba Singa Sidaki Taktopa Houkibani, Nasi no Manini Asigi, Manungda, Nahan Makai Leptuna Lairaba Tangal Kaitelgi Saruktasu, Nauna Eviction Tauraba Yai. Madugidamak Tangai Fadaba Tabakudimak District Magistrate na Lokat Pahore Hana Tazabaya Bapau Amana Hairi. Kuki Singna, like Pokpi Naga Kul Nauna Loksina Bohonarapatagi Unkana Hairi, Senapati District Manung Saliba, like Pokpi Naga Kulasi Kuki groups in the Makogi Party Puri, Oibelamni Hana claim Tauna Bohonarapatagi sound Unkanare, Kuki Singna Sataragli Batong Asi, Sak like Pokpi Village Authority Makatagi Yamakan Yaning the Bofondo Cray, Village Authority Asigi Makatagi Hairibana, like Pokpi Hariba Kulasi 1962 January 25 to Tokiba, Gazeta, Masagi boundary legible Kul Ama Oina Sakankibani. Masagi Matakta 1955 amasung 1965 ki marakta khul asigi boundary sing asi lengak na thokiba gazette notification adu da yauriba boundary sing adu confirm tawre habigi judicial order kya thokrabani adomapu British colonial rule gi matamda British ki MC Kulok Koba officer mana mafam adu ki sing gi saruk sing da puraktuna khunda halongkiba Kuki migrant sing aduna lam adu makoi gi ni haina claim torpadagi unkhanna bakya adu tholakibani hairaduna Kuki sing na lengak na thokiba gazette notification amasung judicial order sing adu ikai khuna Hairi
Samuro awang lekai ki polling station anida napsagi seng suna pide haiduna card holder sing da irang houkhre wangoi kendra ki manung san leba Samuro awang lekai ki polling station 22/4 amasung polling station 22/5 na napsagi seng suna pide haina card holder sing da irang houkhre makhata ba khungsan ke lakpa yare thodo asiga mari lenana miyam ke oiba mifam ama pangthoklaba matungda card holder ama oiriba moirang mayam ongbi pramodini na pawmi sing da haikibada seng asi card holder amadagi kg amamam kaklambani masina amuk card amada seng kg amamam kakpagi mahut mioi khudingi seng kg amamam kakle card amada member manga laibada seng kg manga kakliba asigi matangda miyam gi oiba mifam pak thoklaba matung seng yeliba mioi aduga makhata na wari sanaduna yasinaba ama porakna bohonabada hujuk phawbu yasinaba poraktre hari seng asi card holder singna na phusa phuda yelamle card holder singi oiba hak oibana aikogi phangpham thokpa hak adu piyu haijabani adubu card holder singa phangpham thoko seng adu piba ngamloi nakhoina tongning tawro Marilinabe agent sing amadi local MLA da haige su hayu haina khangalaki haina pendaba phongdokhi Samuro apun mera paipi ki secretary saubuna phongdokhi bada mioi amamam da seng kg amamam kakliba si department ki karambo authority na thopo order no masigi matang da miyam da mayek sengna khanghan biu department ki oiba sanna pathap leiraga di miyam ki pendaba ki khongpha mase handoksage maduna taduna masigi chapchaba maram adu department ki maikai da ki miyam da mayek sengna khanghan da batarabadi Samuram naurem apun mera paipi amasung masigi khusamnaraga janminali ba club singi isel naw sing yauna card holder singa punna khongjang changsilagani haina phongdokhi Manipura ILP ki kana fam laitre Manipura inner land permit ILP hotrong hore yongna yubi konbagum leire hana Federation of Haumina thadropo serol amana phongdorokle lup asiki general secretary Y Sham khumana khuyek piduna thadropo serol sina hai yelhomi kanjana basahi kunthra sangna Manipur gi miyamna misimina aso apan amadi mipha mipun yauna tanduna lakhiba ILP system ne miyam gi lepulai tabu khongjang aduna maram oiraga kumjat 2019 gi December 11 da India gi president khuyek piduna Manipur buleba asagi ILP sanaba mari suba state ohenke yellow missing kanaba ki pandam da ILP sana hanki bani adu bulengak na ILP ki kanaba sing yellow missing da asi phawa phanghandana lakle mitop changlakpada pass pi ba masung pass renew tawba khaktana ILP sanaba ki pandam natte haina paladuna zero sina hai manipur lengak na asi phawa ILP pass pi ba masung renew tawba khaktana tana atai atopa thorang amata lokhat palaite state asida hujik su pass pai taba mi listing ki amarum leide komja 1946 ke August 26 ta Manipur State Darbar thokiba order matungina irang part 1 amadi part 2 da yumna khongphu kha khundana ba ayaba pi ke adu ngasi di Nepali gi masing lak amarom yaure ngasi phawba lengak na Nepali singda pass ke ayamna issue tawkrabage haiba khananingai oi Manipur miyamna wana honaduna phalakiba ILP mapung phana sana hanaba honabam thui haina phongdokhe Mahairoi ama yauna ani siraga leramle ngaseyo anganbada moirang amasung lampel police station gi manung chanba tongan mafam anida sonatagi class 8 khaktamak tamleba mahairoi ama amasung rims ki department of psychiatry ki attendant oiba punamioi ani thauria laga siduna leramle class 8 ki mahairoi adu moirang police station gi manung chanba khoiru makha lekai da sirambani mahaki maming ning thaujam grasan sahi taramanga apoko jayanta kawi moirang khoiru makha lekai dagini mahak LCM moirang da class 8 tamlebani mahaki apoko tana imphal da auto rickshaw thauruga leibani mamana nambol da law singu gi thabak tawduna leibani moirang khoinu gi makha lekai yum maduda mathanta lerakpa numit marini sure hairi amaronda lampen police station gi manuk chanba rims ki ID ward thauri yanduna siramliba psychiatric department gi attendant aduna sagolban moirang lerakta gi sagol sem sana tomba sahi yankhayum doi kawi haujik rims ki quarter that to be 15 da leibani hairi Thadou Meitei ga changnaba yare haina nongthombam birena phongdokre Thadou amadi Meitei civil society sing lamdam asida engtapa hanjelhana ba wari sanari basina takpadi phurup anigi miyo sing sangthok sangsen yare haibani haina hanagi Manipur ke chief minister nongthombam birena phongdokre wafam asing asi lamdam asida puthopa pothok sing da yumpham oiba ibudau margin expo 2025 hogdokpagi thoram amada saruk yaraduna phongdokhibani lamdam asigi oiraba phiba masigi matangda pawmi sing ga wari sanabada mahana hai Manipur da procedural rule matau karamna lakibano haibasi miyamna hena khangnaraba wafamne miyamna su kanana kari thabak tawri amadi asum arana kari no haiba hena khanglibani president rule thambagi mahutta miyamna pamba popular government ama pame haibasi hobadagi haiduna lakle thoramadagi matangda NBRena hai Manipur gi lebak laihauda puthokpa polam sing mapalam gi miyamna pamnei north east ki oina small scale industry tawada Manipur da makok thongri haina suphongdokhi